ꯉꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯈꯤꯕ ꯄꯥꯎꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯪꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯃꯨꯗ ꯃꯩꯇꯩ ꯌꯥꯋꯜ ꯂꯥꯟꯃꯤꯁꯤꯡꯅ TNAB, PDF, TDA ꯀꯣꯏꯇꯥꯟ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯜꯐꯥ NNCNꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯕꯗꯁꯨ ꯃꯦꯗꯜꯕꯨ ꯂꯧꯔꯛꯂꯕꯗꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯕ ꯃꯤꯑꯣꯏꯒ ꯔꯦꯡꯛ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯕ ꯐꯪꯂꯦ ꯍꯥꯏꯅ S. ꯔꯥꯖꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ RK ꯄ꯭ꯔꯗꯛꯁꯟ ꯑꯃꯗꯤ ꯔꯣꯍꯟ ꯐꯤꯜꯝꯒꯤ ꯑꯞꯗꯦꯠꯀ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯕ ꯂꯝꯕꯤ ꯁꯦꯝꯕ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯌꯥꯈ꯭ꯔꯦ꯫ ꯊꯕꯛ ꯑꯣꯟꯊꯣꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯊꯔꯝꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯊꯥꯗꯧ ꯗꯦꯂꯤꯒꯦꯁꯟ ꯀꯨꯀꯤꯁꯤꯡꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯚꯦꯂꯤ ꯕꯦꯁ ꯄꯨꯂꯤꯁ ꯌꯨꯅꯤꯠꯁꯤꯡ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯇꯨꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯃꯁꯨꯡ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯁꯤꯡꯒꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ex-CM ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯌꯦꯜꯂꯣꯡꯃꯤꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯜ ꯅꯝꯕꯨꯜꯂꯦꯟꯗ ꯐꯨꯠꯄꯥꯊꯁꯤꯡ ꯁꯨꯃꯥꯡ ꯑꯣꯟꯊꯣꯛꯂꯝꯂꯦ꯫ ꯂꯩꯉꯥꯛꯂꯣꯟ ꯁꯣꯏꯔꯒ ꯀꯪꯒ꯭ꯔꯦꯁꯇ ꯇꯥꯏꯅꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯂꯦꯞꯄꯅ ꯐꯒꯅꯤ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕ ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯈꯪꯒꯅꯤ ꯍꯥꯏꯅ BCꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯅꯤ ꯑꯁꯥꯝꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗꯒꯤ ꯒꯟꯖꯥ KG 32ꯒ ꯀꯣꯟꯅꯅ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯒꯥꯡ ꯔꯤꯖꯟꯗ ꯃꯩꯇꯩ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ PDF ꯑꯃꯗꯤ TDAꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯕꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯅꯤꯡꯇꯝꯕꯒꯤ ꯂꯥꯟ ꯍꯧꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯥꯝ, ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯜꯐꯥ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ NNCN-INꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯑꯌꯨꯛ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯇꯤꯔꯥꯞ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯅꯣꯡꯃꯩ ꯔꯥꯎꯟꯗ 25 ꯔꯣꯝ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯂꯥꯏꯠ ꯃꯦꯆꯤꯟ ꯒꯟ LMG ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠ ꯍꯟꯈꯤ ꯑꯃꯁꯨꯡ ꯅꯥꯀꯜ ꯑꯅꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ-ꯑꯄꯟ ꯑꯃꯁꯨꯡ ꯃꯤꯁꯤ-ꯃꯤꯅ ꯌꯥꯎꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯥꯛ ꯁꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯊꯧꯔꯝꯒ ꯃꯥꯑꯣꯏꯅꯅ ꯂꯝꯗꯝ ꯑꯁꯣꯝꯗ ꯏꯪ ꯇꯞꯄꯒꯤ ꯐꯤꯚꯝ ꯀꯥꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯐꯪꯕ ꯊꯕꯛꯀꯤ ꯔꯦꯡꯛꯀ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯕꯗ ꯃꯦꯗꯜꯕꯨ ꯂꯧꯔꯛꯂꯕꯗꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯔꯦꯡꯛꯇ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯅ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯔꯥꯖꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯒ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯇ ꯄꯔꯤꯈꯥ ꯊꯥꯔꯒ ꯐꯪꯕ ꯑꯗꯨꯒꯨꯝꯕ MPS ꯁꯤ ꯑꯩꯈꯣꯏ ꯃꯦꯔꯤ ꯀꯣꯝꯗ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯖꯨꯗꯣꯗ, ꯑꯗꯒꯤ ꯋꯨꯁꯨꯗ, ꯇꯥꯏꯀꯨꯟꯗꯣꯗ, ꯑꯗꯒꯤ ꯕꯣꯛꯁꯤꯡꯗ ꯂꯧꯔꯛꯄ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯅꯤꯄꯥ ꯃꯆꯥ ꯀꯌꯥꯗ ꯃꯅꯤꯄꯨꯔꯗ ꯑꯦꯗꯤꯁꯅꯦꯜ SP ꯐꯥꯎ ꯑꯩꯈꯣꯏ ꯄꯤꯔꯦ꯫ ꯑꯣꯂꯦꯝꯄꯤꯛꯇ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯨꯕ ꯃꯤ ꯀꯌꯥ ꯑꯃ ꯑꯩꯈꯣই ꯏꯟꯁꯄꯦꯛꯇꯔꯗ ꯗꯥꯏꯔꯦꯛ DSP ꯄꯤꯕ ꯐꯥꯎ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯕ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕꯗ ꯑꯦꯛꯖꯥꯝ UPSCꯅ MPSCꯅ ꯂꯧꯕ ꯄꯣꯁꯇ ꯄꯥꯁ ꯇꯧꯔꯒ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯏꯟꯇꯥꯏꯇꯜ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯄꯣꯁꯇꯨ ꯐꯥꯎꯗ ꯉꯁꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯀꯤ ꯑꯗꯨꯒꯨꯝꯕ ꯃꯦꯗꯜ ꯂꯧꯔꯛꯄ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯉꯁꯤ ꯑꯩꯈꯣꯏ ꯄꯤꯔꯦꯕ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯁꯣꯠꯊꯕ ꯁ꯭ꯇꯦꯠꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯚꯥꯔꯠꯀꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯥꯒꯤ ꯔꯤꯁꯣꯔꯁ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯀꯌꯥ, ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯩꯈꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯒ ꯍꯤꯡꯉꯤꯅꯦ ꯑꯩꯈꯣꯏ꯫ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯥꯡ ꯀꯁꯥꯔꯅ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯍꯟ ꯐꯤꯜꯝꯅ ꯑꯁꯥꯡ ꯀꯁꯥꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯐꯝ ꯄꯨꯍꯧꯔꯕ ꯃꯇꯨꯡꯗ ꯔꯣꯍꯟ ꯐꯤꯜꯝꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯑꯁꯨꯝꯅ ꯄꯣꯁꯠ ꯇꯧꯔꯛꯂꯤ꯫ ꯌꯦꯜꯂꯧ ꯐꯨꯔꯨꯞꯀꯤ ꯏꯖꯠ ꯑꯃꯨꯛꯇꯪ ꯀꯂꯝꯈꯤꯒꯦ, ꯍꯦꯛ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯒ ꯑꯃꯨꯛ ꯂꯧꯖꯧ ꯐꯝꯁꯦ꯫ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ, ꯐꯝꯒꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ, ꯅꯨꯡꯒꯤ ꯑꯥꯔꯊꯁꯨ ꯈꯔ ꯈꯪꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯃꯤꯁꯤꯡꯅ ꯑꯄꯨꯟꯕ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯛꯇꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯁꯤꯡꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
मखा तारकपा पाउदा आरके प्रोडक्शन की ऑफिशियल फेसबुक अकाउंट दा असुमना पोस्ट तौरकली रिवोल्यूशन थोक्तना यावल लाक्लोय आई फरगा इमुंग फरगा लेकाई फरगा समाज फगनी मसी अरानबा एजुकेशन नि आम रिवोल्यूशन खक्तना रिवोल्यूशन नते यारिबा मखै मिचम मियाम ज्ञान ताहंदुना हानगी करप ओइरबा पॉलिटिकल सिस्टम असी हाना मयेक सेंहनबा चंगी रिवोल्यूशन असिगिदमक मिसिंग याम्बा लौमी सिनमेगी पांगल सागतबा चंगी कॉलोनियल पावरना सानबा यानबा सेमलंबा एजुकेशन सिस्टम सी अहानबा ओइना चेंज तौबना ख्वाइगी मरुनी काउगुमसी हाइना पोस्ट तौरली हौजिक पाउचेगी पाउसिंग अमुक संदोना पिजरी फूड हिल नागा कोऑर्डिनेशन कमिटी FNCC गा वरी सानबदा मणिपुर के होम कमिश्नर एन अशोक कुमार ना जर्मन रोड नत्रगा टाइगर रोड ना चिंग सेमगे अयाबा लेंगांग ना पीखिबा लेते हाइना थाजबा पीबदगी लंबी अदुदा चथरंबा नागागी बन हंदोख्रबा मतुंगदा लंबी अदु सेमगदबनी हाइना मिनिस्ट्री ना मणिपुर लेंगाक्ता इरकपा चिरोल अमा सोशल मीडिया दा वायरल ओइरकले मिनिस्ट्री ऑफ डेवलपमेंट ऑफ नॉर्थ ईस्टर्न रीजन नदी मणिपुर की सिंगी सरुकता लंबी सेमनबगी मतंगदा मणिपुर लेंगाक्ता थारकिबा चिरोल अदु अगस्त तरुक्तनी मिनिस्ट्री की जॉइंट डायरेक्टर पाउसियान मोन तानलुटना मणिपुर लेंगा की चीफ सेक्रेटरी दा अईब चिरोल अमा थारक्तुना कुकी इनपी मणिपुर की अपामबगी मतुंग इन्ना सिंगी एरिया दा फाउनबा याबा लंबी अमा सेमनबगी मतंगदा खंगलखिबनी अगस्त अमादा कुकी इनपी मणिपुरना इंडिया की प्रेसिडेंट द्रौपदी मुर्मुदा मेमोरेंडम अमा पिसिंदुना मणिपुर की चिंगी एरिया सिंगदा अखन्नबा फाउनबा याबा लंबी सेंबिनबा तक्सिनकी कुमजा लिसिंगनी कुलुमदोगी मे अहुमदगी हौना मणिपुरदा कांगलुप की हाना चुनबा थौदोकसिंग लेप्तना थोकिबा मरमना कुकी फुरुकी मियोइसिंग चथोक चसिन तौबदा चाउना खुदोंग चादबा मायोकनबा मरमना चिंगी एरिया दा अखन्नबा फाउनबा याबा लंबी अमा सेमगतनबगी तंगाई फदबा लई हाइनसु कुकी इनपी मणिपुरना इंडिया की प्रेसिडेंट दा तक्सिनखिबने मिनिस्ट्रीना थारकलिबा चिरोल अदुदा टाइगर रोड नत्रगा जर्मन रोड न चिंबगी ममिंगदी पंदे अदुबु कुकी सिंगी लाइफ लाइन नि हाइरिबा असिदी नगा सिंगना पल्लिबा जर्मन रोड टाइगर रोड हाइबसी नतना लेते मसीमगना स्टेट गवर्नमेंट का सेंट्रल गवर्नमेंट की मरक्ता पाव फाउनदबा मानबा फिबम अमा सेमगतलकले नत्रगना नगासिंगे असावबा फाथनबा लंबी सेमबगे अयाबा पीरोय हाइबना चिंबा फोंदोकप्रा हाइबसी हौजिकसु अचौबो वहांग ओइनरगले अमरोमदा नगासिंगना नमना खुंदाबा मफमदा जर्मन रोड टाइगर रोड हाइना मिंगथोनबा लंबी सेमजिलकपा अमसुंग सस्पेंशन ऑफ ऑपरेशन दा लेरिबा कुकी मिलिटेंट सिंगी डेजिग्नेटेड कैंप साजिलकपगी मायोक्ता FNCC ना कुकी सिंग चंगहनदनबगी मतंगदा कौखिबा बनगा मरी लेनना ngarang मणिपुर के होम कमिश्नर गा वरी सानकिबदा स्टेट लेंगांगना असिगुम्बा मखलगी लंबी सेमनबगी अयाबा पीकिबा लेते हाइना फोंदोकपा लेखरबने करिगुम्बा लोगी वांगमदा असिगुम्बा मखलगी लंबी सेमलंबा तारबदी मथौक ताबा एक्शन लौखटकनी हाइनसु नकल अनिना यानबा पुरखी सु एग्रीमेंट अमसुंग डेजिग्नेटेड केम की मतंगदा नगासिंगी पुकनिंगदा फावरिबा नुंगनांगबा पुमनमक कोखन्नबा स्टेट लेंगांगना अथुबा मतमदा सेंटरगा तानादुना मतिक चाबा थौरांग लौखटलगनी हाइनसु नकल अनिना यानबा पुरखिबने सिंगमाई कोकथोक्तुना पोपी पांबी थाजिलकपगी मतंगदा स्टेट लेंगांगना वार ऑन ड्रग लाउथोक्तुना पोपी थाबगी थबकता चेनबा मियोइसिंग नार्कोटिक्स ड्रग्स अमदी साइकोपैथिक सब्सटेंस एक की मतंगदा मतिक चाबा एक्शन लौखटुना लागली स्टेट पुलिस अमसुंग सेंट्रल एजेंसी सिंगना मफम कयादा पोपी पांबी सिंग पक्तकनना माहन ताखनबगी थौरांग लौखटुना लाकी मतुंग तारकपदसु करंबा मफमदा पोपी पांबी थारंबगे हाइबदु कुपना येंगसिलगा माहन ताखनबगी थौरांग लौखटकनी हाइना नाकल अनिना यानबा पुरखिबनी मरक असिदा वर्किंग कमिटी कुकी CSO ना नेशनल हाईवे अनिदा कौरंबा इकोनॉमिक ब्लॉकेट खुदक्तगी हंदोकरे हिरमसिगी मतंगदा कमिटीना थादोकपा चिरोल अमना हाई कुकी जो फुरुकी मियोइसिंगना थेंगनरिबा खुदोंचादबा सिंगी मतंगदा मणिपुर की गवर्नरना अखन्नबा मियेंग चंगलक्तुना कांगपोकपीदगी चुराचानपुर फावबा नुमित कुन्नी हेना थमलखिबा अथिंगबा लौथोकहनखिबगीदमक तौबिमल खंगबा उतली यूनाइटेड नगा काउंसिल नसु मियोइबगी मिनुंगसिदा युमफम ओइरगा लंबी हांगदोकनबा होनबदा लौखिबा थौदांग थागतनिंगाइनी अदुम ओइनमक कुकी जो फुरुकी लाइफलाइन कनागुम्बा ऑर्गेनाइजेशन अमतना मतुंग तारकपदा अथिंगबा पीनबा होनरोइदबने हिरमसिगी मतंगदा कुकी जो फुरुकी मियोइसिंगना मतम पुमनमक्ता लंबी परिंग असिदा अयत अपन पिरकपदा मायोकननबा सेम सादुना लई हाइनसु चिरोल असिना मखा तारकले
lamdam asida shanti thamnabagi damakta kanglub gi irang asi tholakiba chahi ani gi matungda thado inpi manipur gi mioi 13 na chaba delegation ama imphal da laktuna maitei gi CSO singa yamna aitihasik oiba mawongda wari sanakiba adu kuki inpi gi maikei digi yamna kanna yaningdaba phongdokpaga loinana kuki miyam gi apamba amasung apunbagi oiba struggle asibu karimata thausade haiduna makhoi singasi kuki miyam gi yeknabani haina lauthokre kuki inpi manipur gi information and publicity secretary Jangwalan Lul Havkipna Thado Kiba Chirol Amana Hai Thado Inpi Manipur gi mihut sinduna mioi 13 na saba delegation aduna tha asigi tarukta Imphal da chatuna tongan ba maitei gi civil society organization sing aduna peace talk chathakibani kuki Inpi Manipur asi Thado tribe singi apunba body ama Thado Inpi general headquarter ga punna chatminari ba loop amani maram aduna Thado Inpi Manipur gi Thado tribe singi mahut sinba haibasi maram chade maram aduna legitimate oiriba kuki leader sing asigi ayaba yaudana kuki miyam gi mihut siliba Thado Inpi Manipur natraga kanagumba mioi Kanglup khudingmak miyam gi apambagi mayokta leiba amasung kuki community singna changsiliba apunbagi struggle amasung aningba apamba asibu karimata thausadaba kuki miyam gi yeknabani haina lowi Thado Inpi Manipur amasung masigi lusingba sing asi kuki identity ga samnadaba amasung kuki natte haina matam pumbada claim tawriba kangbu sing asina haujik thokliba kuki maitei conflict asida kuki miyam gi interest da mahut sinba natraga peace negotiate tawbagi moral responsibility adu laite hojik oriba phibam asida peace talk ki mamingda khongchat pangthokiba asi aruba wahang amani kuki miyamna awaba kaya mayoknari ngai amasung mayum makai leitabagi awaba kaya mayoknari ngai chairak asida asigumba thong asi yamna chumdaba thong amani genuine oiba mongda dialogue chathaba haibasi community asigi ayaba oigadabane kuki miyamgi maram chawraba kholau asi local national international amasung state stakeholder khudingmakna khangbaga loinana kuki community singna taliba justice safety amasung security asi nathaiduna puna bokhonaba khudingmak reject tokhum thui haina makha tarakli Constitution ngak seliba Tribal Hill District singda Valley West Police Jurisdiction extend toba yaningde athuba matamda kangpokpi yauna singi district singdagi Valley West Police Unit sing withdraw togadabani haina kotuna Manipur Sarkar gi Chief Secretary Punit Kumar Goelda memorandum pisinduna taksinkre kotugi maikaidagi Chief Secretary asina kangpokpi da chatkiba khongchat amaga mari lainana kotugi maikaidagi sinkiba pisinkiba memorandum aduda makata na hai Tribal Hill District singda Valley West Police Jurisdiction extend toba haibasi Indian Constitution gi Article 371 violate tobani article asigi matung inna Manipur gi singi jaga singda special administrative arrangement amasung autonomy piribani adubu Constitution gi Article 371 asi violate tawraga Chingi area singda Valley West Police Jurisdiction extend toba asina constitutional right adu khongaunaba na thawong asi Hill Area Committee gi authority singna yamna kanna nungnangba pokhalle thawong asina kukizo miyamgi security autonomy amasung identity da chauna akaiba thokalle maram aduna kangpokpi yauna atai singi district singdagi Valley West Police Unit sing withdraw togadabani singi area singda Valley West Police Unit singi jurisdiction extend toba haibasi Constitution gi mayoktani amasung masi yaba ngamloi tribal singi lairiba traditional jurisdiction boundary kahendana thamgadabani asigumba thong sing asidagi singi miyambu ngak senbagi damak Constitution gi provision sing adu ngakna chatgadabani hairi amaromda Kangpokpi district lairiba relief center sing hogjingmaki oina thingjinaba honaba haibasi yamna chumdaba amani khudakta kem sing asi thingjinbana lanjenaduna lairiba miyoi singi wakhal nungai handabata natana khudongthiba kaya thogonbagi maram aduna mapung phana shanti hanjilaktriba phawba relief camp sing mapung phana mathau tohongadabani Kangpokpi district headquarter gi oina dedicated helicopter service thamgadabani transport infrastructure ningthina leitabana emergency response medical evacuation amasung relief operation da khudongchadaba kaya mayoknare district asigi oina nongthaki service ama thamnaba thorang tawribasi ake amauga mari lainana nate kanglupki irang asina chaitheng phangliba district asina mayoknariba khudongchadaba asiga mari lainana maram aduna chopper service asi state amasung manung hanjinna leiriba tribal miyamgi marakta administrative gap adu leitanabagi damaktani hairi
Manipur amasung Tripura state ani asi illegal immigrant amasung ain kaina lam khopchilakpa singgi chauna chaitheng phangli haina former chief minister N Birena phongdokre taipra motha party gi lusingba amasung founder oiriba Maharaja Elias Pradyo Manikabu haingangda leiba mahaki residence ta okpagi thorongga mari lenana former chief minister asina makhatana hai Manipur amasung Tripura lebak ani asi aitihaski oina anakpa mari lenabagi mathakta ngasi su makhatana lebak ani gi marakta tana thanaba yadraba mari sing leinari state ani asi hojik illegal immigrant amasung ain kaina lam khopchilakpa kaya gi chaitheng phangleba asi kokhanbagi damakta su Tripura gi lusingba asiga makhatana khanaki taipra lotha party gi lusingba asina Tripura amasung North East ki miyamda pikiba commitment aduna mangonda su hena thongna ama ohelle issue sing asi punna thengnaminaba mathok tai haina phongdoki North East Indigenous Peoples Forum NEI PM gi meeting makada Indigenous Peoples Forum Manipur IPFM na sinduna malemgi yelongmi singi numit City Convention Center Imphal da pangthokre Indigenous Peoples Right to Self Determination a Pathway for Food Security and Sovereignty haiba theme gi makada pangdokiba thorom aduda Tripura da Mortha Party gi sipsu oiriba Tripura gi ningtho Prediot Manikia Dev Burmana Sip Guest oina saruk yaki Sip Guest ki warol piraduna Pradiot na hai awang nongpokta leminariba yellow furup asi amata oina leminagadabani haibagi wakallonda thorom asi saruk yaba lakibani Donald Trump na India macha kaya marum tanthokpa yaraga awang nongpoktagi Myanmari amadi Bangladeshi sing karigi tanthokpa yaroidoribano awang nongpokta chakhotana India chakhotpa khak oithokloi mahang makatana amuka hai Manipurda hojik thokliba irang asigidamak mahaksu yamna nungaitaba phawi adubu irang asida National Party singna political gi oiba khudong chaba lahol loidabani maram asina state asida tangdulitaba hanjil hanaba ichil enau singna amata oina phaminaduna wari sanaba mathok tai parliamenta politics tobana Manipur miyamgi awabasi kokhanba ngamloi Tripasa Accord ki matung ina mahakna hai Indian government na awang nongpok ki yelongmi singbu lumna lawdrabadi pamdaba tawdok kaya awang nongpok sinba thungna thorakani mahakna Union Home Minister ga wari sanabada central government ki maikaidagi khudongchadaba amadi yaningdaba thoina leite adubu state government ki maikaida chayetnaba khara lei haina khangalaki adum oinamak state government ki maikaidagi su Tripura amadi awang nongpok Pumbagi miyam asi awaba mayoknare haiba masana yajarabani maram asina atai atopa lebak singdagi mitop miyancha kaya lona yadaba mongda changsilakpachi aikoi khudingmakna yafom thokte haiki Imphal West District Magistrate ki miyeng makhada eviction drive chathabada footpath sing lanai miyoi singi sumang onthok lamba thengnare excavator sing sijinaduna police na ngak chelaga sumang onthok lamba mafam sing adu kothokpa hokre mafam kaya amadana area expansion oina leramba thengnaki mapu singna area expansion sing adu ngasi phawbugi manungda lokthoknaba khangalamki TG Higher Secondary gi mayada leiba hotel Imoles ki mapusu phutra manga hena tiles thajinduna lanai gi gumna footpath ni haiba ningsingdana leramle madu lokthoknaba thorang tawbada hotel adugi kangbuna ngasi phawbagi manungda makoina sit nana lokthokjage hairakpadagi eviction chatpa kangbu aduna minungsigi mityengda yenglaga yaramki ngasi phawbada lokthokdragadi kothokpa horagani hairi Shiva Sena Manipur ki president asi India ki constitution munna khangdre BJP amadi punna chatminariba party na lengaklon soiraga congress ta tainabagi hainabi asi lepana phagani haina Manipur Pradesh Congress Committee gi MPCC gi president Kaisam Megha Chandrana phongdokre India gi jati gi mapa Mahatma Gandhi amasung Indian National Congress na 1992 gi August Nepal da changchin ki ba khongjang Quit India Movement amadi Indian Youth Congress lingkhat ki ba chahi 35 surakpagi numit ka ningsing palan thoromga loinana Imphal Congress Bhavan da pangthokpa thorom aduda CLP leader Okram Ibobi MPCC ki president K Megha Chandra CWC member Gaikhangam amadi party ki maru oiba thomi kyana saruk yaki loinana Indian Youth Congress ki thomi singna IYC gi foundation dega mari lenana naha singna lebak asibu hiram khuding makta mangjil thana punabagi pandamda wasakpagi thoromsu pangthoki Malengi mafam kayada International Day of World Indigenous Day gi palan thorom pangthokpagum Manipur University gi Law Department na sinduna University asida palan thorom pangthokre thorom aduga mari lenana Manipur University gi BC Professor N Lokendra na haikibada malem pumbagi oina yellomi
ihau asi kankhatlakli Indian Constitution na yalomi singi matangdasu mayek sengna macha khaina thamlami haina phongdokladuna lebak asi masak khangnabagi damakta Indian Constitution asi mipum khudingmakna khangnaba honabasu tangai fadre Indian Constitution leiba asi maknasu India gi diversity kaya asi takpa ngamlibani leiriba diversity kaya asi Indian Constitution na yamna kupna matamgi matung inna intellectual sing amasung lusingba sing aduna kumna khanaduna amasung neinaraba matungda semlakibani Indian Constitution khangba haibasi Indian society bu mayek sengna khanglabani haina loba yai Dimapurdagi Delhi tamna chatkigedaba down bound abroad Assam Express ta tongduna lakpa Manipuri macha ani amasu Assamgi Rangia railway station da security force na check tawbagi thabak chatabada ganja kilogram maripuni thoiga konana fare haide faraba mioi adu Imphal East district tagi Tarif Khan amasung Abros Pathan kawi makoi anina ganja sing adu Manipurdagi Dimapur phawa puraklaba matungda Delhi tamna puna ba honarambani haide phagalaba ganja sing adu lupa lakh 95 romgi mamal oigani su hari farba mioi ani adu haujik wahang pahong chathari Imphal da numit khudingi nungthil da phongba kangla pauk segi kuntra mari suba mapok kumon thoram Kaisampat lemajam lekaida leiba pausi asigi office da pangthokre thorom asida pauche asigi staff sing yauna pauche asibu nungsina pabiri ba sangnai reba mioi kaya su saruk yaki thorom aduga mari lenana pauche asigi editor P Labango mangangna pauche asina sanglaba sahi kaya asibu miyamna nungsibiduna changnaina pabibata natana pungning wakhalgi oiba thongna kaya pibirakiba adugi damakta thagatpa amasung nungaiba phongdoki miyamna pauche asida pirakiba contribution amasung thongna kaya aduna maram oiraga pausi asi ngasi phawba leptana miyamgi thobal toba ngamlibani masigi damakta pumna mapu thagatpa phongdokli makha tanasu miyamna mapung phaba support kaya pirakani haibagi thajaba thamli haina makha tarakli Makha tarakpa aroiba pauda editorial kalam dagi machang oiba pau amatang lokhatchari PR sangthabagi warep lobagi mahut waroisingi warep lauramlabadi pharamgani India government na Manipur da illegal immigrant chin kuki jo narco terrorist singna mitei miyam halaga kuki singi oiba tokaiba lengak natraga lebak semnaba langi waroisin puraknaba honabada miyamda makhal amatagi awaba chaitheng piroidabani haukiba chahi lisingani kulumdoi May 3 dagi Mareibak tagi huran nolada ngamkai lana changsil lakiba terrorist singna mitei miyamgi mathakta chatharakiba lal chahi 3 phajil lakadure adubu lal asigi warosin puraknaba India government ki maikaidagi miyamgi lengak muthatlaga PR thamlakiba tha 3 mapung phakre adubu wathok asigi warosin purakpa ngamdabadagi makhatana tha 3 amaga PR thamnaba parliament mifamda Union Home Minister Amit Shahana move tawduna pung ani chupna debate tawkre central government na Manipurda PR thambada parliament na ayabasu pikre wathok asigi waroisin khudakta puraknaba debate chathaduna warep loramba thoklabadi langi chaitheng mayoknariba miyamgi apenba oiramgani loinana central government ki phirep aduda lebak asigi miyamna thagat naramgani Manipur wathoki matangda India government na Manipur Legislative Assembly animated suspenda PR tha 3 thamlabasu wathoki waroisin purakpa ngamdabadagi makhatana tha 3 amaga PR thamnaba Lok Sabha da resolution move tawkiba aduna takpadi wathok asigi waroisin puraknabagi namada miyamgi mahoksagi punsi amadi democracy khonggawnaduna miyambu naihat sudatnaba makhat chathanaba honabani haibada haimanba thoklaroi Lok Sabha da tha 3 amaga PR sangthanaba resolution move tawduna debate chathakiba aduda Inner Manipur Parliament ki MP Dr. Akoijam Bimolna saruk yaduna PR makhatana thambagi mahut assembly dissolve tawraga fresh election pangthokpa pambagi wapam thamkiba adugi maram karigino haibadu khananingai oiri masi central government na Manipur wathoki warosin puraknaba politics chathaduna leire haibagi pandam piendaba amasung haujik oiriba Manipur gi phibam asida assembly dissolve tawraga general election pangthokpa tarabadi ruling gi candidate sing mai pakpa ngamloi aduna state asida NDA natraga anoba lengak ama thamba ngamgani haibagi political gi oiba strategy yatpani lawi Manipur gi haujik oiriba political gi scenario asina topna thamkraga miyamgi mafamdadi ruling party bu oiro natraga opposition bu oiro miyamna thajaba amata leitre politician singna Mareibak miyamgi yaifanaba khanbagi mahut party gi politics chathaba amadi makoi gi naknaba khuchabi worker marimata khangna chanaba amadi
मिचंग संगा लेबा मियोय खुजोक खरा खकी पुकई लनगई चोनबा होनबदा हेना लुमना लौबगी थवोंग लिसांग सिना चथदुना लाखिबनी मसिना मरम ओइरगा स्टेट असिदा लेंगाकलोनगी सुकली पाइरिबसिंग मियामगी मफमददी हामू ओइरी करंबा पार्टीना लेंगाकलोनगी सुकली पाइरबदी मणिपुरगी अपुनबा सक्तम अमदी मियामगी पुंसी कनबा ngamgadage haiba kananasu khangba ngamdaba phibamda lerakliba asi laibak thibani।